ꯑꯋꯥꯊꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯅ ꯆꯥꯔꯦ ꯍꯥꯟꯅꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯍꯤꯡꯒꯣꯜꯗꯗꯤ ꯁꯨꯝꯅꯦ ꯇꯥ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯑꯋꯥꯊꯕꯤꯕꯨ ꯀꯅꯥꯅ ꯂꯩ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤ ꯐꯩ ꯑꯋꯥꯊꯕꯤꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯈꯨꯜꯂꯛꯂꯣꯝꯗ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏ ꯑꯋꯥꯊꯕꯤꯁꯤꯡꯁꯦ ꯃꯌꯥꯡꯅ ꯂꯧꯕ ꯂꯥꯛꯏ ꯂꯩꯕ ꯂꯥꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯇꯩꯅ ꯌꯣꯟꯊꯣꯛꯏꯕ ꯆꯥꯗꯦꯕ ꯁꯤꯁꯦ ꯑꯌꯥꯝꯕ ꯃꯤ ꯈꯔꯗꯤ ꯆꯥꯅꯔꯝꯃꯅꯤ ꯍꯧꯖꯤꯛꯀꯥꯟ ꯐꯩ ꯍꯥꯏꯕꯗꯨꯒ ꯑꯁꯪꯕꯗꯨꯁꯨ ꯊꯣꯡꯉ ꯆꯥꯏ ꯑꯃꯨꯟꯕꯁꯨ ꯁꯨꯝ ꯆꯥꯕꯅꯤ ꯕꯠ ꯑꯌꯥꯝꯕꯅꯗꯤ ꯌꯨꯝꯗ ꯃꯌꯥꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯂꯣꯏ ꯌꯣꯟꯊꯣꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯗꯨꯗ ꯈꯜꯂꯤ ꯁꯨꯝ ꯇꯥ ꯂꯩꯕ ꯄꯣꯠꯁꯤꯕꯨ ꯑꯩꯈꯣꯏ ꯂꯩꯅꯕꯨ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤꯗꯣ ꯃꯊꯧ ꯇꯥꯔꯦ ꯍꯦꯜꯂꯣ ꯃꯌꯥꯝꯗꯨ ꯑꯋꯥꯊꯕꯤꯅꯤ ꯑꯩꯅ ꯆꯥꯔꯤꯁꯦ ꯍꯧꯖꯤꯛ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕꯗꯣ ꯄꯄꯌꯥꯁꯦ ꯑꯩꯅ ꯍꯥꯏꯔꯦꯅ ꯈꯨꯜꯂꯛꯇꯗꯤ ꯁꯨꯝ ꯇꯥ ꯂꯩ ꯑꯩ ꯃꯌꯥꯝꯗ ꯋꯥ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯑꯁꯤ ꯀꯩꯅꯣꯁꯦ ꯒꯣꯜ ꯁ꯭ꯇꯣꯟꯒꯤ ꯑꯁꯤ ꯒꯣꯜ ꯕ꯭ꯂꯦꯗꯔꯒꯤ ꯁꯔꯖꯔꯤ ꯍꯥꯏꯁꯦ ꯑꯁꯤꯒ ꯁꯦꯟ ꯀꯌꯥ ꯆꯪꯈꯤ ꯍꯥꯏꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯪꯅꯤꯡꯉꯝꯒꯅꯤ ꯈꯔꯅꯗꯤ ꯑꯗꯨꯒꯤ ꯑꯩ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯈꯪꯗꯕ ꯃꯤꯁꯨ ꯁꯨꯝ ꯈꯪꯍꯧꯕ ꯌꯥꯔꯦ ꯂꯩꯔꯗꯤ ꯇꯦꯁ ꯃꯅꯦ ꯀꯩꯅꯣ ꯍꯥꯏꯔꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯗꯣꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦ ꯃꯅꯦ ꯗꯤꯄꯦꯟ ꯇꯧꯔꯤꯑꯕ ꯀꯔꯝꯕ ꯗꯣꯛꯇꯔꯅ ꯀꯌꯥꯝ ꯂꯧꯔꯤ ꯍꯥꯏꯅ ꯁꯤꯁꯦ ꯐꯤꯛꯁ ꯂꯩꯇꯦ ꯑꯩꯅ ꯁꯨꯝ ꯅꯦꯠꯇ ꯁꯔꯆ ꯇꯧꯕꯗ ꯃꯣꯏꯗꯤ 30,000 ꯑꯩꯈꯣꯏ ꯇꯤꯚꯤꯗꯁꯨ ꯑꯦꯗꯚꯔꯇꯥꯏꯁ ꯄꯤꯕꯗ ꯑꯥꯔꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ 30,000 ꯑꯣꯟꯂꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ 30,000 ꯑꯗꯨ ꯂꯩ ꯑꯗꯨ ꯅꯠꯇꯦ 30,000 ꯂꯩ 45ꯀꯤ ꯂꯩ 55 60 ꯑꯦꯄꯣꯂꯣ ꯁꯣꯟ ꯆꯠꯂ ꯏꯚꯟ 1,30,000 ꯐꯥꯎ 10-30 ꯐꯥꯎ ꯂꯩ ꯍꯥꯏ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯒꯗꯤ ꯃꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯅꯁꯨ ꯁꯨꯝ ꯀ꯭ꯂꯦꯝ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯣ ꯑꯩꯁꯨ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯤ ꯑꯗꯣ ꯑꯩꯅ ꯈꯪꯅꯤꯡꯉꯤꯁꯦ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯁꯤꯅꯤꯁꯦ ꯗꯣꯛꯇꯔꯗꯁꯨ ꯗꯣꯛꯇꯔꯅ ꯑꯁꯤ ꯑꯦꯃꯥꯎꯟꯇ ꯇꯧꯕꯤꯒꯦ ꯍꯥꯏꯗꯤ ꯁꯦꯟꯗꯣ ꯌꯥꯝꯃꯒꯗꯤꯅꯦ ꯅꯣꯏ ꯁꯨꯝ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁꯤꯒ ꯇꯧꯔꯔꯣꯏꯗꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ GMCꯗ ꯑꯩꯈꯣꯏꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯦꯟ ꯍꯣꯁꯄꯤꯇꯥꯜꯗꯣ GMC ꯀꯧꯔꯤꯑꯕ ꯁꯤꯒ GMCꯗꯣ ꯒꯨꯋꯥꯍꯥꯇꯤꯒꯤ ꯑꯗꯨꯒ ꯆꯠꯀꯅꯤ ꯑꯗꯨꯗꯤ ꯑꯦꯃꯥꯎꯟꯇꯣ ꯑꯗꯨꯗꯤ ꯀꯌꯥꯅꯣ ꯍꯥꯏꯅꯕ ꯌꯥꯏꯑꯕ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯧꯍꯟꯒꯅꯤ ꯑꯗꯨ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯗꯤ ꯐꯔꯦ ꯍꯥꯏꯅ ꯑꯩꯁꯨ ꯑꯦꯃꯥꯎꯟ ꯑꯃ ꯍꯥꯏꯔꯦ ꯁꯤꯒꯤ ꯃꯅꯨꯡ ꯀꯌꯥꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤ ꯀꯌꯥꯝ ꯑꯣꯏꯅꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯐꯥꯎ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯁꯤꯒꯨꯝꯕꯒꯤ ꯑꯥꯏꯗꯤꯌꯥ ꯂꯩꯇꯦꯅ ꯑꯗꯣ ꯀꯌꯥꯝ ꯇꯧꯅꯤ ꯍꯥꯏ ꯑꯗꯣ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃꯗꯤ ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯪꯅꯔꯤꯅꯤ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯁꯔꯖꯔꯤꯁꯦ ꯀꯌꯥꯝ ꯆꯪꯉꯤ ꯍꯪꯕꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯃꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥ ꯍꯥꯏꯕ ꯍꯣꯁꯄꯤꯇꯥꯜ ꯋꯥꯏꯁ ꯂꯩ 45,000ꯗꯒꯤꯅꯅꯦ ꯃꯥꯏ ꯌꯥꯝꯃꯦ ꯍꯥꯏꯕꯗ ꯃꯥꯅ ꯃꯦꯛꯁꯤꯃꯝ 60ꯒꯤ ꯃꯅꯨꯡꯗ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕ 60,000ꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠꯇ ꯑꯗꯨꯈꯛ ꯕꯖꯦꯠ ꯂꯩꯔꯗꯤ ꯇꯧꯕ ꯖꯥꯠꯅꯤ ꯍꯥꯏ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯃꯜꯂꯦ ꯅꯣꯠ ꯑꯦꯛꯁꯤꯗꯦꯟꯇꯨꯒꯤꯗꯤ ꯍꯦꯟꯅ ꯂꯣꯏ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯑꯗꯨꯒ ꯌꯦꯡꯕ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯄꯨꯔꯦ ꯒꯨꯋꯥꯍꯥꯇꯤ ꯃꯅꯨꯡꯗ ꯂꯣꯞꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯦꯃꯥꯎꯟꯁꯦ ꯃꯥꯟꯅꯗꯦ ꯆꯥꯔꯖꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯀ꯭ꯋꯥꯏꯠ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏ ꯍꯥꯏꯕ ꯃꯅꯦ ꯑꯦꯔꯥꯎꯟ ꯆꯪꯒꯤꯁꯦ ꯑꯦꯔꯥꯎꯟ 45-50 ꯑꯦꯔꯥꯎꯟ 50,000 to 55,000ꯒꯤ ꯃꯅꯨꯡꯗ ꯁꯤ ꯀꯝꯄ꯭ꯂꯤꯠ ꯁꯔꯖꯔꯤ ꯑꯣꯏ ꯅꯪ ꯇꯦꯁꯠꯀ ꯂꯣꯏꯅ ꯄꯨꯜꯂꯒ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯔꯨꯝ ꯆꯥꯔꯖ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯆꯥꯔꯖ 2 day ꯍꯥꯏꯅꯤ 1 day ꯄꯨꯔꯥ ꯂꯩꯔꯦꯅ ꯇꯧꯕ ꯅꯨꯃꯤꯠ ꯅꯦꯛꯁ ꯗꯦꯗ ꯏꯚꯤꯅꯤꯡꯗ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯏꯟꯀ꯭ꯂꯨꯗꯤꯡ ꯂꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯈꯛ ꯂꯥꯛꯏ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯊ꯭ꯔꯨꯗꯒꯤ ꯊꯦꯡꯛꯁ ꯇꯧꯅꯤꯡꯉꯤ ꯑꯩꯕꯨ ꯍꯪꯕꯤꯔꯛꯄ ꯑꯩꯕꯨ ꯋꯤꯁ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯐꯣꯟꯁꯨ ꯇꯧꯔꯛꯄ ꯑꯩꯉꯣꯟꯗ ꯃꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗ ꯇꯧꯔꯛꯇꯅ ꯑꯩꯒꯤ ꯍꯁꯕꯦꯟꯗꯁꯨ ꯇꯧꯕ ꯌꯥꯎꯔꯤ ꯑꯗꯣ ꯏꯚꯦꯟ ꯑꯥꯗꯩ ꯍꯜꯂꯒ ꯈꯔꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯗꯤ ꯈꯔꯗꯤ ꯌꯦꯡꯉꯦ ꯑꯩ ꯈꯪꯉꯦ ꯑꯗꯨꯅꯁꯨ ꯇꯧꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯔꯦ ꯊꯦꯡꯛꯁ ꯑꯩꯈꯣꯏ ꯒꯨꯋꯥꯍꯥꯇꯤ ꯃꯅꯨꯡꯒꯤ ꯃꯤ ꯐꯅ ꯌꯥꯝꯅ ꯇꯧꯔꯛꯏ ꯑꯗꯨꯒ ꯋꯥꯠꯁꯑꯞ ꯃꯦꯁꯦꯖꯄꯨ ꯂꯩ ꯑꯍꯤꯡ ꯊꯦꯡꯅ 11:44ꯗꯒꯁꯨ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯅ ꯎꯔꯨꯗꯕ ꯑꯩꯈꯣꯏ ꯍꯁꯕꯦꯟ ꯍꯥꯏꯕ ꯑꯁ ꯅꯪꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯨꯕꯗꯒꯤ ꯃꯤꯅ ꯇꯧꯔꯛꯏꯕꯗꯤ ꯊꯕꯛ ꯀꯟꯕꯁꯦ ꯔꯤꯄ꯭ꯂꯥꯏ ꯍꯟ ꯂꯩꯔꯦꯅꯦ ꯍꯥꯏꯔꯅꯨ ꯑꯗꯨꯒꯗꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯨꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯨꯒꯁꯨ ꯅꯨꯡꯗꯥꯡꯗ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝ ꯗꯦꯗꯅꯤ ꯑꯩꯅ ꯊꯥꯈꯤꯔꯤꯁꯦ ꯚꯤꯗꯤꯑꯣꯗꯣꯀꯣ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯁꯦꯌꯔ ꯇꯧꯔꯤꯗꯣ ꯑꯗꯨꯒꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤꯗꯩ ꯐꯠꯂꯥꯎ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯄꯥꯏꯍꯧꯗ꯭ꯔꯕ ꯍꯁꯕꯦꯟꯗ ꯇꯧꯔꯦ ꯑꯗꯨꯒꯗꯤ ꯍꯥꯏꯔꯦ ꯑꯗꯣ ꯀꯃꯥꯏ ꯑꯁ ꯑꯍꯤꯡ ꯊꯦꯡꯅ 10 10:30 10:40
5th taurakpani phone se hingda sum khangning na hangba aidi jam harauri theng na tawiri se khamra adu ni ei khali mayam ado ngarang su sum continue phone se laklei hoje ei video se same ni ba ai am harauri mayam na smai engonda hangbirak pase YouTube ki channel gi through dagi ado kaisu siga aigi blood relation gi wari leite asiga nungsina ba haise engonda nungsi witness smai tawrei se ado gi jam harauri adu yei mayam da thanks tawningi the aigi YouTube channel gi family mayam aigi video jengba purmaksu noi any mane help mathau taragadi ai angamba help ai no tawni even doctor gi not only doctor gi ko ai student gi leina mi MBBS tamning ba MBBS BDS engineering purnama course like tamning ba do ai counseling tawni the proper place proper right colleges tane afaba college ta ai thaba ngangani within India su abroad ta su lei khoi gi MBBS ki ai aduga su students thai ai ke dong su noi da alan lambi wrong way da mane mi leina admission tawre paisa mayam changhare kaisum oihaude dugum mi su mayam lei medical college kam na phai fatte khan da mayam wai na mi jing se khanwon khangde na the ai on the contact to biro ai da punmuk ta ai proper way da ai takpi ga ni khangri gi ni khoi adu ai mi da swai ai na habi base ai at least mi ma gi life ama on khiba o khiba se ado harauri ai jamna do mayam rakte mi se akhoi di pi de gi hai tare go akhoi yum da ne pi de gi khoi se arunachal le lerek pade akhoi fachi di thabak tormi na police department da suram mi ba ado mitei da khra wat le ba du gi matam do akhoi du ta na khoi pi de khoi yum da mi se additional mi ani sum leirabani ahoi mi leire mi da thabak su changhal le khoi jum da thak na khot na loi tham na khoi honjik su igi video da uram gani jengam madi khang gani ahoi pi de class 2 3 di mo khoi mami ta ahoi family ni hai ta khoi dam leite mama mapa machi bana asina keno na te ahoi di ngam da ba keno to da mi jing do hai di help mathau ta ba do jing du ga ahoi di keno ri apply ta holga thabak ta hole khoi fa na hadi loipnak ta ayam mi da free of cost akhoi demand of de kanam da akhoi phajana hara hara mi amagi life sembi ba hai se kyam phai have da dumai oi ba chakhare asiga ai hai da kasar gi su jawri ko but ma di agi mane mi lore kasar gi maming do kenung ko bani akhoi di sum kaka bungo ibungo sing ko ri ba du do ma to my relatives na lena ma su khangani मादो अखोई देगी थबक चंगीबनी अखोई जुमदा लेरगा अदुलो अखोई फाना तौना माक्से चंगहनगीबनी अदो आगी ट्राइबल मितुपी लौरे बा आगी दुम अरुणाचल गे अदो अमना पामोन पामा ले अदु लेरे अदु लोरगदी कोन कोन अतैसु आसामीस सु चंगहनगिरी अखोई जुमदने मी से सुम लाखना लेरबनी कंटिन्यू थबकी मतमदा चारगा सु अखोई गी रिलेटिव्स आयाम पुनमक से काउंट्री तौजाय क्या हमोनी मम्मी दे हायररोय को अखोई मागी रिलेटिव्स लेरे अखोई मागी मने सिंगी मचा सिंग लेरे मोगी रिलेटिव्स मयाम 1 2 3 4 5 मने तरुक तरे रोम दिमी अखोई चंगहल ले अखोई पाना चंगहल नि को असे अतै मी वदि ने पैसा लोय लौगनी अखोई दि लौ दे सि से अदु अखोई दि कै हाटे मसागी कर्माना मसागी केनोने मी द केनो तो मी के पैसा माने कई हातरे मी वा ना तौना थबक अमा ओइजखरदि फरे दो मोय खंगना रिटर्न दा मोयना खंगना तौबिरकपदुना अतोपनी को अदोरी तौबिदब नते तौबिरी खंगगा थबक चंगगा एटलीस्ट मोय छुट्टी लापदा चंगई हराउरी अन मोयगी लुहोंबदा सु कौरी अदमाय तौरी अखोई जाम अखोई लाइफ सिदि के हाइने जाम नुंगाइना सोशल ओइना अखोई मीगी नुंसीबदो फंगई अखोई मीना ओ माय मचानी दुनी अखोई दसु जाम न लुतरे जाम हरा अदुगी कर्म तो हाइतारे को अखोई तौबिबदि मयामनी रिटर्न दा खरगिदि फंगक्ते खरदी के कमाय तोरीने बो हंगबिनबा मीगा लेते खरगदी एदी हराउरी कई हाइदे माने हुजिक की स्टेज अखोई तौगिबा कर्मगी ओरमानिको मीसे सुम फोन सुम लाइए दगा नुगाय हाजेन सिना हाइदबनी आइबो रिप्लाई छु फन लेदरने मी पुनुमकी ai ado nongmi जारे तो मैं आमदा इना ना शेयर तो रही नहीं ai जाम हराउरी मैं आमदा इमो तो बागसी सु मॉर्निंग दा सुम फोन से लाकले याबा अदो खंग एकदम डिब्रुगढ़ सोंदसु मी अमा मन उनाना लोइब्रा मन हाइनरे खमरा खै इचे यांगांग दिंदु गाय नोय दोसा की ऑपरेशन तौरे ने न मन
ꯀꯔꯤꯒꯤꯗꯨ ꯄꯕ꯭ꯂꯤꯛꯇ ꯑꯩꯗꯤ ꯄꯕ꯭ꯂꯤꯛ ꯇꯧꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗꯤ ꯂꯥꯏꯐꯇ ꯋꯥꯟ ꯇꯥꯏꯝ ꯂꯥꯛꯏꯅ ꯁꯤꯃꯥꯏ ꯂꯥꯛꯅꯗꯕ ꯈꯜꯂꯨꯗꯕ ꯄꯣꯠꯅꯤ ꯑꯁꯤꯁꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯍꯥꯡꯕꯅꯤ ꯃꯤꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯈꯔ ꯁꯦꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤꯗ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯃꯅꯦ ꯑꯩꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯤꯗ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯍꯦꯜꯞ ꯇꯧꯅꯤ ꯑꯗꯨ ꯃꯊꯧ ꯇꯥꯕꯗ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯏꯚꯟ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐꯦꯁꯤलिꯇꯤ ꯈꯪꯗꯦ ꯗꯣꯛꯇꯔꯒꯤ ꯀꯔꯝꯕꯅ ꯐꯩ ꯐꯠꯇꯦ ꯄꯨꯝꯅꯃꯛ ꯗꯣꯛꯇꯔ ꯄꯨꯝꯅꯃꯛꯅ ꯍꯦꯛꯇ ꯄꯩꯁꯥ ꯌꯥꯝ ꯂꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯆꯥꯎꯔꯒꯇ ꯑꯐꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯤ ꯈꯦꯠꯅꯩꯌꯦꯕ ꯑꯗꯣ ꯋꯥꯔꯤ ꯁꯥꯕꯗꯁꯨ ꯂꯩꯔꯦ ꯅꯪ ꯄꯩꯁꯥꯗꯣ ꯌꯥꯝ ꯂꯧꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯆꯠꯀꯦ ꯖꯤ ꯑꯦꯝ ꯄꯤ ꯆꯠ ꯑꯩ ꯏꯁꯥꯃꯛꯅ ꯍꯥꯏꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅ ꯑꯩ ꯃꯤꯇꯩ ꯃꯤꯠꯌꯦꯡꯒꯤ ꯅꯣꯔꯠ ꯏꯁꯀꯤꯅꯤ ꯑꯃ ꯑꯃꯅꯤ ꯇꯧꯅ ꯄꯩꯁꯥꯁꯦ ꯈꯔ ꯂꯣꯀꯦꯜ ꯑꯣꯏꯔꯗꯤ ꯈꯔ ꯑꯩꯁꯦ ꯍꯥꯏꯅꯤ ꯃꯌꯥꯝꯗꯗꯤ ꯇꯧꯔꯝꯗꯕꯁꯨꯗ ꯑꯩꯅꯗꯤ ꯐꯦꯁ ꯇꯧꯕ ꯈꯔ ꯌꯥꯎꯔꯦꯕ ꯃꯤꯇꯩꯅꯤ ꯍꯥꯏ ꯃꯅꯤꯄꯨꯔꯤꯗ ꯅꯪ ꯃꯅꯤ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯅꯪ ꯑꯁꯥꯃꯤꯁ ꯍꯩꯅ ꯍꯥꯏꯕ ꯑꯁꯤꯒ ꯂꯩꯔꯤꯁꯦ ꯑꯌꯥꯝꯕ ꯃꯤ ꯍꯥꯏꯕ ꯑꯁꯥꯃꯤꯁꯀ ꯀꯩꯅꯣ ꯍꯩꯇꯦ ꯍꯤꯟꯗꯤꯁꯨ ꯐꯖꯅ ꯍꯥꯏꯕ ꯍꯩꯇꯕ ꯌꯥꯎꯔꯤ ꯍꯥꯏ ꯏꯪꯂꯤꯁ ꯉꯛꯇ ꯉꯥꯡꯉꯤ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄꯣꯛꯄꯗꯩ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟꯁꯤꯒ ꯁꯨꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯗ ꯍꯦꯜꯞ ꯇꯧꯅꯤꯡꯉꯤ ꯗꯣꯛꯇꯔꯒꯤ ꯃꯇꯥꯡꯗ ꯈꯪꯗꯦ ꯑꯗꯣ ꯄꯩꯁꯥꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯁꯦ ꯈꯔ ꯂꯤꯛꯍꯟꯕ ꯇꯥꯍꯟꯕ ꯁꯤꯒꯨꯝꯕꯁꯦ ꯈꯪꯅꯕꯅꯤ ꯍꯥꯏꯗꯤ ꯃꯊꯧ ꯇꯥꯔꯒꯗꯤ ꯑꯩ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯗꯨꯒꯤꯅꯤꯗ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤ ꯗꯣꯛꯇꯔ ꯑꯐꯕꯗꯤ ꯂꯩ ꯑꯗꯣ ꯍꯣꯏ ꯄꯩꯁꯥꯗꯤ ꯆꯪꯗꯕꯅꯤ ꯅꯠꯇꯦ ꯕꯠ ꯇꯤꯚꯤꯗꯒ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ 30,000 ꯑꯃ ꯆꯥꯎꯖꯤꯟꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯆꯤꯞꯇꯤ ꯑꯩꯗꯤ ꯈꯪꯕꯨꯗꯤ ꯑꯩꯅ ꯇꯧꯕꯁꯦ ꯃꯁꯥꯅ ꯈꯪꯉꯤ ꯃꯤ ꯈꯔꯗꯤ ꯌꯥꯝ ꯍꯣꯏ ꯃꯤꯒꯤ ꯕꯣꯗꯤꯗ ꯂꯩ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯗꯦ ꯑꯩꯉꯣꯟꯗꯗꯤ ꯅꯥꯕ ꯈꯣꯠꯄ ꯇꯧꯗꯦ ꯐꯖꯅ ꯁꯛꯁꯦꯁꯐꯨꯜꯂꯤ ꯑꯣꯏꯌꯦꯕ ꯄꯔꯐꯦꯛ ꯑꯣꯏꯌꯦꯕ ꯑꯩꯗꯤ ꯁꯨꯝ ꯆꯠꯄ ꯉꯝꯃꯦ ꯑꯗꯨ ꯑꯗꯨꯝ ꯃꯤꯅꯁꯨ ꯍꯥꯏꯅ ꯁꯤꯗꯤ ꯀꯃꯟ ꯑꯣꯏꯅꯩ ꯍꯥꯏꯅ ꯑꯗꯨꯁꯨ ꯀꯩꯅꯣꯝꯃ ꯀꯛꯅ ꯇꯧꯕꯅꯤꯅ ꯁ꯭ꯇꯤꯆꯁꯦ ꯇꯧꯔꯤꯑꯕ ꯑꯥꯐꯇꯔ ꯑꯦ ꯋꯤꯛ ꯃꯥꯅꯦ ꯁ꯭ꯇꯤꯆꯁꯦ ꯂꯧꯊꯣꯛꯎꯗꯣꯏꯅꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯔꯥꯎꯔꯤꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯣ ꯀꯔꯃ ꯇꯧꯕ ꯂꯦꯞꯀꯅꯨ ꯅꯪ ꯑꯐꯕ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯨ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯑꯩꯗꯤ ꯇꯧꯒꯅꯤ ꯀꯔꯃ ꯑꯩꯗꯤ ꯅꯨꯡꯉꯥꯏ ꯃꯤꯗ ꯍꯦꯜꯞ ꯇꯧꯕ ꯈꯪꯕ ꯃꯅꯦ ꯇꯥꯛꯄꯤꯕ ꯃꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛꯑꯒ ꯀꯔꯝꯕ ꯗꯣꯛꯇꯔꯗ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯀꯩꯅꯣ ꯃꯤꯗꯤ ꯃꯊꯥ ꯁꯥꯕ ꯂꯩꯅ ꯄꯩꯁꯥ ꯀꯣꯏꯊꯤ ꯊꯤꯕꯁꯨ ꯄꯩꯁా ꯀꯩꯅꯣ ꯇꯧꯗꯕ ꯂꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯇꯧꯕꯤꯔꯣ ꯑꯩ ꯁꯨꯝ ꯍꯥꯏꯕꯤꯒꯦ ꯀꯩꯇꯣ ꯄꯥꯔꯇꯤꯀꯨꯂꯔ ꯑꯁꯤꯒꯤꯅꯤꯀꯣ ꯒꯣꯜ ꯁ꯭ꯇꯣꯟꯒꯤꯅꯤ ꯒꯣꯜ ꯕ꯭ꯂꯦꯗꯔꯒꯤ ꯑꯇꯩ ꯍꯣꯏ ꯅꯦꯐ꯭ꯔꯣꯂꯣꯖꯤꯁ ꯍꯪꯒꯦ ꯍꯥꯏꯁꯨ ꯑꯩꯉꯣꯟꯗ ꯂꯩ ꯑꯐꯕ ꯀꯩꯅꯣ ꯗꯣꯛꯇꯔ ꯑꯗꯣ ꯍꯣꯏ ꯃꯤꯒꯤ ꯆꯥꯟꯅꯗꯦꯁꯨ ꯂꯩꯀꯣ ꯀꯃꯥꯏ ꯇꯧꯔꯤ ꯑꯩꯉꯣꯟꯗ ꯑꯦꯄꯣꯂꯣ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯂꯩꯒꯅꯤ ꯗꯤꯁꯄꯨꯔ ꯄꯣꯂꯤꯀ꯭ꯂꯤꯅꯤꯛꯀꯤꯁꯨ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯂꯩ ꯍꯥꯏꯗꯤ ꯗꯣꯛꯇꯔ ꯑꯐꯕ ꯌꯥꯝ ꯃꯥꯅꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯃꯥꯅꯦ ꯑꯦꯔꯥꯎꯟ ꯃꯥꯅꯦ ꯆꯍꯤ 60 to 70 ꯌꯔꯁꯀꯤ ꯗꯣꯛꯇꯔ ꯑꯅꯧꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯅꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯃꯥꯅꯦ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯣꯜꯗꯔ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯁꯦꯝꯅꯤꯡꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯅꯤꯡꯅ ꯑꯩꯅ ꯇꯧꯔꯛꯄꯅꯤ